Senior BJP MP Om Birla bu Lok Sabha ki Speaker oina amok hanna khankrai House voice vote pangthokuna Om Birla bu Lok Sabha ki amok hanna Speaker oina khankibani opposition ki maikei ki Speaker post ki dama Congress MP ke Suresh Thagalakhibani Mikhalasi hek loibaga Prime Minister Narendra Modi, Leader of Opposition Rahul Gandhi amadi Parliamentary Affairs Minister Kiran Rijiju na Om Birla bu escort tawduna Speaker ki fampham tamna Thinjilamki Panba yawadi ngasi ayo Om Birla bu Lok Sabha ki Speaker oina khannaba Prime Minister Narendra Modi yauna NDA ki luchingba tarani thoina motion thangalakhibani loinana opposition maikei gi na Shiv Sena UBT ki luchingba Arvind Sawan NCP Sharad Pawar ki Supriya Sule amadi Samajwadi Party ki Anand Wadhwariya na Congress MP ke Suresh pu Speaker ki dama motion puhatkibani Om Birla bu Lok Sabha ki Speaker oina amuk hanna khalakpada Prime Minister Narendra Modi na puwari ama semhauragani haiba wafam thamkhibaga loinana makhata na lakliba chahi manga asada Om Birla na mai pak na mifam asi chathabada mateng pangani haibagi thajaba thamki